Chief Minister gi Hakchang gi Fibam Fagatnabagi Yelhing Thakhre Hojik COVID-19 positive oiduna Laidiba Manipur gi Chief Minister Nongthongbam Biren gi Hakchang gi Fibam Fagalaknaba kabui purup ki oiba Laitin gi thauramga yenba ama Yelhing thaduna thongnikre Yelhing thabagi thauram adu kabui union na sillaga ngasi ayu kabru leikhada pangthokibani Thauram aduga mari leinana Mahabali kabui khuldagi kabui amaiba Ningthauton kamaina haikibada Manipur gi Chief Minister na COVID-19 positive oirakpasida mahaki Hakchang gi Fibam Fagatnaba Laitin gi oiba thauram khara pangthoknaba kabui purup ki oina wa khanaraba matungda Yelhing thabagi thauram asi pangthokpani mahakna hai Chief Minister ase nupa oibana mahaki mahut sinba yanbana Yelhing thabani Yelhing thabagi khudam changdam ase afaba oi Hakchang gi Fibam da thoidongna akaiba leiroi numit mari rom gi manungda phagalaklagane Loinana sahi tara manga romsu makata na Chief Minister oibagi kudam sangdamsu piri haina mahakna makata ki Thauram aduda kabui union gi president Dr. Hira kabui mangang yauna kabui purup ki lutsingba kayana saruk yaduna thongni ki Thoubal amadi Bishnupur district police singda sel gi mana piragani Lamdam asidagi mayai kaba drug sing phagat pangam khibagi damak Manipur lenga ki home department na Thoubal gi police personnel yangkhai amadi Bishnupur district ki personnel Nifuga marida mathang sitna lupa lakh kun amadi lupa lakh taragi selgi mana lauthokre satli basahi asigi October kun mapanda Thoubal district police na district adugi manung chana leiba Thoubal moijing awang leikai dage Kayamudin Elias amuthi apokbugi ming Habibur Rahman kaubamyoy amadage brown sugar 435.945 amadi morphinated liquid liter 438 phagat pangam khibagi damag Thoubal district police ke Superintendent of Police, Additional SP ani, Inspector ani, SI ahum, ASI ama yauna, personnel yangkhaida lupa lakh kun ge selgi mana lauthokibani. Loina na sahi asigi October kun gani panda Bishnupur district ki manung chana leiba, Kaibul Lamjau Police Station na konba, Kordak isindage, Chevrolet car amadage amade Mayang Imphal Police Station na konba, Bengundage brown sugar kilogram, Humbudraga mari phagat pangam khibagi damag, district asigi SP Additional SP ama Subedar ama SI ani ama de ASI ani yauna personnel nifuga marida lupa lakh taragi selgi mana lauthokibani haire lupa crore ahum romgi drug fare Assam rifle ama de more police ki apunba timna ngarang ayok pung tara rom taba matamda nupi ama dage yamlaba lupa crore ahum henbage mayai kaba drug brown sugar ama de WY tablet fare police ki pauna hai faraba nupi adude more ward number 3 da leiba Faisam Beng dage Sangi Silo sahi kuntraga manga mapuroiba ngaru Silo ni Assam rifle amadi more police ki apunba tim maduna akaknaba paw ama phangbadage ngarang ayok nupi adugi mayumda thiba humba sathavada packet maudraga taret thokna yomba brown sugar kilogram amaga gram chamaga hompuga mari amadi packet chama thokna yomba WY tablet paste lising kunlom ase phangbadage nupi aduga konana phabani Faraba drug sing adu chawrakna lupa crore ahumga lakh kunthra rongi mamal oigani faraba nupi aduga konana drug sing adu more police station da sinakhre haire amaromda Kakching district police commando team na ngarang ahing nongyai matungpung amarom taba matamda gypsy ahumda chikpi karonglom dagi purakpa yamlaba churup sugnu police station na konba Nazareth lamkhai dagi phare police ki pauna hai ngarang ahinge pungpham aduda Kakching commando team aduna Nazareth lamkhai da Frisking checking chatharingai registration number yaugdaba angauba matsugi gypsy ani amade olive green matsugi gypsy registration number NL082989 haidiba gypsy ahum ase chakpi karonglomdagi lakpada singnabadagi commando team maduna khamna bahaibada khamlamdana thokibadagi tanaraga fakhe adubu gari anigi driver de amambagi khudong chaba lauraga nanthokuna chenkhre chenba nanghogdaba driver amade phahoba ngamkhe Faraba driver adude Churachandpur district Damjol village dagi Zakhothang sahi kungani thoi apokpa lunkho hauni haire makoina thorakiba gypsy ahum adu check tawbada 555 gold thaba churup cartoon box kuntraga taret amade gold flag cartoon box kunga taruk yaurambadage fare faraba churup gari amadi miyoi adu palelda leiba custom da preventive force sinakre haire Supreme Court ki Athingbagi Mayokta disinfection tunnel Sijinnari Supreme Court na laibak asita COVID-19 dagi ngakthoknabagi damag disinfection tunnel khinduna miyoi bagi Hakchang da
disinfectant-sing kapsinba thingba gi judgment pikraba phawbada Manipur-dadi hojiksu thawdok wathok amadi dukan kayada disinfection tunnel-sing sijinnaduna chemical-sing miyoibagi hakchangda kapsinbagi thabak chathare laingaki mari lainaba loisangnasu masigi matangda midyeng changba udri laibak asigi khwaidagi wangba apex court ama oidiba Supreme Court of India na haukiba November 5 da pikiba judgment amagi matung inna laibak asigi Ministry of Health and Family Welfare da Disaster Management Act 2005 ki makada piba matik mayai sijinnaduna miyoibagi hakchangda disinfectant-sing kapsinduna sanitize tawba amadi khutsemgi UV reda miyoibagi hakchang phawduna chatba ase thingnanaba yathang pikiba laikhre Supreme Court file tawrakiba writ petition clause se number 560 of 2020 gi wakat taraba matungda laibak asigi khwaidagi wangba court asina pikiba direction matung inna ministry na chaliba sahi asigi September 12 da state amadi union territory singi laingak singda miyoibagi hakchangda disinfectant sing kapsinbada ayaba pidanaba khangan kiba laikhibani amaromda Supreme Court ki yathang matung inna Disaster Management Act 2005 ki section 10 clause 2 gi matung inna haukiba March taraga mathoida Ministry of Home Affairs na state amadi union territory singi administration singna makhal amatada disinfectant ase sijinnaba amadi kapidanaba khangan kibasu laikhrabani haukiba November taraga nithoida Ministry of Health and Family Welfare na khuyek piduna thokiba yathang amagi matung innasu state sing amadi union territory singna masigi yathang ase ngak na chatnaba khangan baga loinana karigumba masigi athingba ase ngak taba tarabadi Disaster Management Act loinana Indian Penal Code ka punna paraga lanai miyoi sing amadi institution singi authority singi mathakta action lokhatnaba khangan kiba laikhrabani Supreme Court ki athingba si laina Manipur gi tongan ba thokdok wathok sing luhong khongdong ba yauna atai thabak thoram kaya amadi dukana chingbagi mamangda disinfectant tunnel sing phongna khillaga thoram yawba lakba miyoi kaya da disinfectant sing kapagi thabak chathare Supreme Court ki athingba laina mari lainaba laingakna thabak oina lokhatpa amade athingba si thugaiba miyoi singi mathakta action lokhatpa amatta leitri Pawasina hai Manipur lengaki Health Department na asigumba disinfectant tunnel sing asi sijinnaba thingnabagi yathang thokiba laikhre hairi Sodium hypochlorite solution asi kanagumbana ising marik oina ningsa honjinba matamda maduna lok thungba amadi khanau nabana chingba thogalakpa yai masi yotsinba matamda puk naba chikpa saba lokhuba diarrhea khanau naba amadi obana chingba tawbaga loinana unsa da sogalakpa yai panba yabadi World Health Organization na disinfectant sing asi miyoibagi hakchangda karisu kanade masidi surface khaktada mathau tawba oibana masina miyoibagi hakchangda amangata thokonba yai haina phongdokhiba laikhrabani hakchangda alcohol natraga chlorine kapa asina virus ase hatpa ngamde maramde virus sing adu hanana miyoibagi hakchangda sangduna laikhrabani haire aranba pau phongba yengsinnaba Supreme Court na khangankhre Lanai TV channel singda aranba pau phongduna miyambu lana lamjingkhiba yaba thawong sing thokhandanaba laingaki oiba committee ama semgadabani haina Supreme Court of India na center da khangankhre haina agency gi pau amana hairi pau aduna makhata na pallibade hairiba yathang adu Supreme Court ki Chief Justice SA Bob De gi bench amana laukthokibani loinana order aduna makhata na pallibade laibak asida leiriba Lanai TV channel singi thabak thoram gi oiba kanglon sing ase National Broadcaster Association amade National Broadcasting Standards Authority na singba Lanai Lup singna yengsinduna leiriba ase achumba natte maram asina Lanai TV channel singna aranba pau phonglakpa thingnanaba laingaki oiba committee ama yengsinduna kanglon sembatangai fade TV channel singda utliba pau amade program sing asina laibak asigi miyambu maikai ama hektada puba ngambagi mapangal lei karigumba channel sing asida aranba pau sandokpa yaurabade miyambu lana lamjinggadoribani adum oinamak hojik phawbagi oina private TV channel singna ingadaba akaknaba kanglon amata semba leitre maram aduna center gi oiba committee ama semduna athubada yengsingadabani amade kanglon semgadabani haina order aduda makhata khi panba yabadi Lanai TV channel singna COVID-19 marakta Muslim lining chatpa miyoi singna tabligha hi janmat ki mifamda saruk yarui haiba wafamga mari lainana aranba pau phongbadagi kanglup maselgi marakta khana chainaba thokhanbada natana nungsina handre maram aduna center na midyang sangbiyu haina court asida petition ama file tawrakhibani amaromda petition aduga mari lainana center gi maikaidagi court asida thamlakiba affidavit amada IT Minister gi maikaidagi COVID-19 gi awaba marakta
social media singda aranba paw sandoktuna miyamu aranba maikaida lamjingba thingnaba order chatret kanifu humdoi thokiba laikhre center ki pawkhum aduda apenba phangdawaga loinana supreme court ki maikaidagi hiram adugi matangda yengsinnanaba center na committee ama semnanaba khanghanki loinana karigumba semba ngamloidaba oirabade center na mapangi agency gi mateng logani haiba wafam sing thamki haina agency gi paw aduna makata na haire FIFA Club World Cup February da pangthoklagani FIFA Club World Cup mathang chahi gi February amadagi taraga mathoi phauba Qatar gi Doha da pangthoklagani haina Malen gi football governing body oiriba Federation International de Football Association FIFA na leibak pokpa numita laukthokre